ꯑꯍꯥꯟꯕꯃꯛꯇꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ-ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯥꯏꯒꯤ ꯏꯁꯩꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯅꯨꯄꯤꯈꯩꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯥ ꯃꯔꯛꯇꯨꯗ ꯗꯥꯟꯁꯀ ꯇꯧꯁꯤꯜꯂꯦ ꯋꯥꯅꯤ꯫ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯨ ꯑꯗꯣ ꯑꯃꯁꯤꯗꯤ ꯏꯌꯥꯎꯕꯨ ꯌꯥꯎꯗꯦꯅꯦ꯫ ꯑꯁ ꯑꯩꯗꯤ ꯅꯨꯄꯤꯈꯩꯗꯨ ꯎꯕꯗ ꯇꯜꯂꯦꯗ꯫ ꯑꯩꯈꯣꯏꯅ ꯂꯥꯡꯒꯗꯕꯗꯨꯗ ꯃꯣꯏꯅ ꯑꯣꯏꯅ ꯂꯥꯡ ꯂꯩꯔꯦ꯫ ꯑꯗꯨ ꯇꯜꯂꯕ꯫ ꯑꯔꯥꯕ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯅꯣ? ꯅꯣꯏ ꯏꯃꯨꯡꯁꯤ ꯃꯤ ꯑꯝꯇ ꯇꯨꯝꯅꯔꯝꯗꯦꯅꯦ꯫ ꯍꯣꯏꯅꯦ, ꯄꯨꯡꯗꯤ 12 ꯇꯥꯗꯣꯔꯦ꯫ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯅꯣ ꯃꯔꯥꯡ ꯂꯥꯡꯉꯤꯁꯤꯕꯣ? 이붕어, 나서누피 모나도 한질럭대미. 그라이자 크라자누미 넌거 마탐나가 팠다바네. 하, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯃꯥ, ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦꯕ? ꯑꯦ, ꯄꯥꯈꯠꯀꯗꯕ ꯑꯩꯅ ꯄꯥꯈꯠꯇ꯭ꯔꯒ ꯅꯪꯅ ꯄꯥꯈꯠꯂꯤꯅꯤꯅꯦ꯫ ꯏꯃꯥ, ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯅꯦ ꯊꯣꯛꯈ꯭ꯔꯤꯗꯣ. ꯁꯤꯡꯖꯨꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯦ. ꯍꯣꯏꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯁꯤꯡꯖꯨ ꯌꯣꯟꯐꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯏꯃꯥ, ꯀꯞꯀꯅꯣ꯫ ꯄꯨꯡꯗꯤ ꯊꯦꯡꯉꯦꯁꯦ. ꯍꯧꯕꯨ ꯍꯧꯒꯠꯂꯛꯀꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯄꯥꯃꯦ, ꯃꯣꯅꯥꯗꯨꯕꯨ ꯅꯨꯄꯥꯒ ꯀꯣꯏꯖꯥꯠꯂꯣ? ꯈꯪꯗꯦ, ꯀꯔꯤꯅꯣ? ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯒ ꯅꯪꯅ ꯍꯨꯃꯥꯡꯒ ꯀꯥꯡꯉꯤꯗꯨꯅ ꯀꯩꯒꯤꯅꯣꯕ? ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯤ ꯑꯔꯥꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯂꯨꯝꯕ ꯀꯨꯏꯔꯕꯅꯤ꯫ ꯍꯥꯏ, ꯀꯩꯅꯣꯅꯦ? ꯑꯩꯒ ꯄꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯀꯩꯁꯨ ꯇꯧꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏꯅꯦ, ꯏꯅꯦ, ꯑꯁ, ꯃꯤ ꯀꯟꯅ ꯇꯨꯝꯃꯝꯃꯅꯤꯁꯦ꯫ ꯍꯥꯏ, ꯀꯅꯥꯅꯣꯅꯦ? ꯑꯍꯤꯡꯁꯤꯗ. ꯅꯣꯏ ꯑꯣꯏꯔꯦ. ꯀꯩꯗꯧꯔꯦ? ꯏꯅꯦ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯕꯨ ꯎꯔꯝꯕ꯭ꯔꯣ? ꯏꯍꯦ, ꯑꯗꯨꯗꯤ ꯉꯁꯥꯏ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤꯅꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯅꯦ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯏꯅꯦꯁꯨ ꯇꯨꯝꯕꯤꯍꯧꯔꯣ꯫ ꯑꯁ, ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯏꯁꯤꯕꯣ? ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯏ ꯖꯨꯂꯤꯗꯨꯅ ꯀꯝꯗꯧꯔꯤꯕ? ꯃꯤ ꯑꯉꯥꯡ ꯃꯆꯥꯗꯨꯗꯅꯦ ꯁꯥꯟꯅꯕꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯁꯥꯟꯅꯕ ꯅꯠꯇꯦꯗ, ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯅ ꯂꯛꯅꯕꯅꯦ꯫ ꯑꯗꯣ ꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯌꯥꯝꯅꯁꯨ ꯂꯝ ꯍꯦꯜꯂꯦ꯫ ꯑꯗꯨꯅꯁꯨ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯇꯧꯕꯅꯦ꯫ 이붕어, 나서누피 ꯐꯪꯉꯛꯑꯕ꯭ꯔꯥ? ꯀꯗꯥꯏꯅꯣ ꯅꯆꯟꯗꯤ? ꯏꯃꯥ, ꯍꯌꯦꯡ ꯅꯣꯡꯉꯥꯟ ꯐꯥꯎꯇꯪꯗꯤ ꯌꯦꯡꯉꯁꯦ꯫ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯒꯅ ꯄꯨꯂꯤꯁꯇ ꯇꯥꯛꯅꯕ ꯇꯧꯁꯤ꯫ ꯏꯃꯥ ꯇꯨꯝꯕꯤꯔꯨꯔꯣ꯫ ꯅꯪꯅꯗꯤ ꯇꯨꯝꯃꯨꯁꯨ ꯍꯥꯏꯔꯤꯕ. ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ? ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯍꯣꯏꯕ, ꯇꯨꯝꯃꯨꯔꯣ ꯆꯣꯕ꯫ ꯏꯃꯥꯁꯦ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯤ꯫ ꯄꯥꯈꯠꯂꯤꯅꯦꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ? ꯅꯣꯏꯁꯨ ꯆꯠꯈ꯭ꯔꯅꯣ꯫ ꯁꯤꯗ ꯑꯍꯤꯡꯗꯣ ꯂꯦꯛꯈ꯭ꯔꯣ꯫ ꯂꯥꯛꯄꯨꯗꯤ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ꯫ ꯑꯁ, ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯌꯣꯍꯥꯟ, ꯅꯣꯏꯒꯤ ꯃꯣꯅꯥꯗꯣ ꯆꯦꯜꯂꯝꯃꯗꯤ ꯐꯅꯤꯗ꯫ ꯕꯤꯠ ꯇꯦꯛꯄ ꯋꯥ ꯌꯥꯝ ꯉꯥꯡꯖꯔꯛꯀꯅꯨꯀꯣ, ꯅꯃꯥꯏ ꯀꯥꯏꯖꯅꯤꯀꯣ꯫ ꯀꯔꯤꯅꯣ? ꯇꯨꯝꯃꯨꯔꯣ ꯍꯥꯏꯕꯅꯦ꯫ ꯄꯨꯡꯁꯦ 1 ꯇꯥꯗꯧꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯝꯇ ꯈꯪꯍꯧꯔꯣꯏꯌꯦ꯫ ꯌꯦꯟꯕꯨ ꯈꯣꯡꯉꯛꯑꯅꯤ꯫ ꯅꯣꯡꯉꯥꯜꯂꯁꯤ ꯐꯥꯎꯕ ꯍꯧꯒꯠꯅꯗꯦꯅꯦꯁꯦ꯫ ꯍꯥꯏ, ꯑꯔꯥꯕ, ꯅꯣꯏꯕꯨ ꯍꯧꯒꯠꯂꯣꯅꯦ꯫ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦꯅꯦ꯫ ꯊꯣꯡꯒꯥꯟꯗꯁꯨ ꯃꯤ ꯌꯥꯝꯅ ꯂꯥꯡꯉꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣ? ꯅꯣꯡꯉꯥꯜꯂ ꯃꯥꯜꯂꯦꯅꯦ꯫ ꯃꯥꯂꯦꯝ, ꯑꯣꯏ ꯌꯣꯍꯦꯟ, ꯄꯥꯃꯦꯜ, ꯍꯧꯒꯠꯂꯣ, ꯄꯨꯡ 1 ꯇꯥꯔꯦ꯫ ꯑꯌꯨꯛ, ꯑꯁ, ꯏꯁꯥꯒꯁꯦ ꯊꯤꯟꯗꯣꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯉꯥꯜꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤ ꯌꯥꯝ ꯂꯥꯡꯉꯤꯅꯦ꯫ ꯂꯥꯛꯑꯣꯕ꯫
Ipu, kaido yaurage? Makharam da milo chana krisibo. Karino nupi masa ama taramme haibra adugini jeneriba mayamsi. Araba, mona hoizalo. Sasi, yungsil au haiba. As, chela kwasi di wahe. Ay, kaino ne. Mama julo ne kumzili. Yawana shibu sumale ne. Kana no ni sidi. Zuli na drop. Mane araba. Sidi zuli ni ne. Ha, kaino shibo. Abe, nang kaidoroge. Abe, dada lae. Dada nungsidrabo. Kaino nang tumina lagidabo. Hawalo, abe. Hanto, ay ijada ka namta sokano. Nang magna, ay ijabo suktam tinhat pa. Imagi ibema. Hai, sida kapsi nari bunu pani se. Sagana ni si para singturo. Abe, imana na lori siya. Nam dahil mo siya. Hawalo, abe. Tado. Kaino ni fayda. Tado. Loire na iti. Mona, hawalo se. Imala Mona, se hugolo ay bane. Karino, nang nandadado huli si mo. Ha, kaino, sumda na zuli. Sida na muna. Sibay, niyo lay ribra. Amti yung musa. Bye. Niyo lay ne. Chalo, garim to waro. Mona si kistuloy. Hai, sino pa se? Gari dapselo. Siri bunu pisina ne. Postmortem to na ba pukalo. Aduga miul lady bunu pise. Nu karana puro. Aduga hospital pukalam. Bye. Nang hospital sa pase. Yoro. Aduga aina ne. Imaga yumda lemina horake. Hoy. Aduna farani. Araba se. Police na pukre. Nang na kare yung soko. Sangune ha. Nasindu thiradi zelda leitav. Nasak haire thibisu natti. Migi masanu pidu kaidobi halin. Ay mi hat panate. Ay ga ma koinarakpa. Ay ga ma nusinarakpa. Chahi hum bhare. Nune ngon toring budok jo. Ay na khumi pa khum sentana. Nu engon dagi phangoi. Nathona di faine. Heroniko. Mi mamaduna nang hatpane haidudi. Haining bhajasana. Ay na juli hat banate. Fare. Nang matam kara sidale batare. Mina nang nani hairabnina. Mona. Se. Nang bu gyanam dadi taro base. Dada yang wo areba. Bye. Mona kamai torge. Bye. Yang base. ICU de lerisi. Yang o base. Ato. Imadi kamai to hore. As kamai to bai babu masa amana hospital da amana jail da legre dana nang su kallo dana bai mona na gyan tarak pane aina ngai si mana gyan taradi kana na kari to rino habda khangani aduga thogli ba crime se arai badi nati aduna ai mona gi manak ta lerake aduga nang nei ma do sena biro sakna hotel da gi dum sarake Hoi, adudi ai selake nangsu fazana lehoro ai thingi chalage ko hoi nangsu chalo ai su lehorge Karino ay natawdoy sibo. Minung si machet amate hek laytana hek hatok bikida ko. ai koi su kari haiga dum na kangdre ado araba hari banu pa masasina di hatpadi mandre aduga siri banu pi masasiga hospital da lady banu pi masasiga rape tawraba matung thina otpi nei biraba matungda hatpane haibasimadi confirm oire Ichado yamna wana
ꯁꯤꯡꯉꯝꯗꯅ ꯁꯤꯔꯝꯒꯅꯤꯀꯣ. ꯏꯅꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯜꯂꯨ ꯑꯗꯣ ꯏꯆꯟ ꯅꯣꯏꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯇꯧꯔꯣꯀꯣ ꯑꯩ ꯆꯠꯂꯒꯦ. ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ. ꯏꯅꯦꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯤ ꯂꯥꯛꯎꯀꯣ. ꯍꯣꯏ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯕꯦꯝ ꯗꯗꯥ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯑꯝꯇꯗꯤ ꯍꯜꯂꯛꯈꯣꯕ ꯗꯗꯥꯕꯨ ꯋꯥꯔꯧꯔꯕꯣ ꯑꯕꯦꯝ ꯗꯗꯥ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯑꯝꯇ ꯍꯜꯂꯛꯈꯣꯕ ꯅꯪ ꯗꯗꯥꯕꯨ ꯋꯥꯔꯧꯔꯕꯣ ꯗꯗꯥ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ ꯑꯗꯨꯕꯨ ꯍꯤꯔꯝꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ. ꯏꯆꯥꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯛꯀꯗꯧꯔꯦ. ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤ ꯑꯃꯗ ꯄꯨꯊꯣꯛꯄ ꯉꯝꯗꯦ. ꯏꯅꯦ ꯈꯜꯂꯨꯅꯨꯗ ꯑꯆꯝꯕ ꯀ꯭ꯔꯥꯏꯝꯗꯤ ꯅꯠꯇꯦ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯀꯅꯤ. ꯑꯁ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ? ꯍꯜꯂꯣ ꯚꯥꯏ ꯃꯣꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯍꯥ ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯩ ꯇꯥꯔꯛꯑꯕ꯭ꯔꯕ? ꯇꯥꯔꯛꯑꯦ. ꯑꯗꯣ ꯋꯥ ꯉꯥꯡꯅꯕꯗꯤ ꯌꯥꯗꯦ. ꯁꯨꯏꯆꯦꯡ ꯄꯥꯇ꯭ꯔꯦꯡ ꯉꯥꯡꯉ ꯂꯩꯔꯦꯅꯦ. ꯑꯁ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯅ ꯍꯔꯥꯎꯐꯝꯒ ꯂꯩꯇꯦ. ꯑꯗꯣ ꯅꯪ ꯑꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯌꯨ. ꯃꯥꯁꯨ ꯀꯩꯝꯇ ꯇꯧꯐꯝ ꯈꯪꯉꯝꯃꯔꯣꯏ. ꯃꯆꯟꯅꯨꯄꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯍꯥꯏꯌꯨ. ꯑꯗꯨꯒ ꯏꯃꯥꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯌꯨ. ꯍꯣꯏ ꯊꯝꯃꯣ ꯑꯩꯁꯨ ꯊꯝꯃꯒꯦ. ꯌꯣꯍꯦꯟꯂꯥ ꯀꯩ ꯍꯥꯏꯔꯛꯏꯕꯅꯣ? ꯏꯅꯦ ꯃꯣꯅꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ. ꯑꯗꯣ ꯋꯥ ꯉꯥꯡꯅꯕꯗꯤ ꯌꯥꯗꯦ. ꯏꯆꯥꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯕꯗꯤꯅꯦ ꯈꯔꯁꯨ ꯐꯒꯗꯕꯅꯤ. ꯐꯔꯛꯀꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯗꯣ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯏꯃꯥꯁꯨ ꯆꯥꯛ ꯄꯤꯖꯔꯝꯗꯦꯕ. ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯆꯠꯂꯒꯦꯀꯣ. ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ. ꯅꯈꯣꯏꯁꯨ ꯏꯅꯦꯒꯤ ꯅꯥꯛꯇ ꯈꯔ ꯇꯣꯏꯅ ꯍꯦꯛ ꯂꯥꯛꯎꯀꯣ. ꯍꯣꯏ ꯏꯅꯦ ꯂꯥꯛꯀꯗꯣꯏꯅꯤꯗ. ꯆꯠꯂꯒꯦꯀꯣ. ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯁꯦ ꯆꯥꯔꯣꯃꯤ. ꯅꯣꯡꯉꯥꯜꯂꯛꯄꯒ ꯆꯥꯛ ꯆꯥꯎ ꯍꯥꯏꯅꯦ. ꯅꯪ ꯆꯥꯎ ꯑꯉꯥꯎꯕ. ꯅꯍꯥꯟꯗꯒꯤ ꯆꯥꯔꯨꯗꯕꯒꯤ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦꯕ. ꯆꯥꯅꯤꯡꯗꯦ ꯆꯣ ꯅꯁꯛꯇꯨꯒ. ꯏꯃꯥ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯔꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯎꯕ. 이붕어 할아버지도 가리 사람도이노 이마마게 칸바다 싹세 사닝데네. 이마 ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ. ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯊꯔꯦꯕ. ꯆꯥꯛꯁꯤ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦꯕ. ꯁꯦ 너희부 모나기 빠우가 암따 따나다브라미 ꯑꯩ ꯆꯠꯀꯦꯁꯨ ꯌꯥꯗꯦ. 이마 ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ? ꯅꯁꯥ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯃꯣꯅꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯍꯥꯏꯌꯦ. ꯌꯣꯍꯟꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ. ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ. ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯒꯤꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤ. ꯆꯥꯛꯁꯤ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ. ꯍꯣꯏ ꯏꯃꯥ ꯗꯣꯛꯇꯔꯅꯗꯤ ꯄꯨꯊꯔꯣ ꯍꯥꯏꯔꯕꯅꯤ. ꯑꯩꯈꯣꯏꯅ ꯃꯁꯥꯗꯣ ꯈꯔ ꯁꯣꯜꯂꯤꯅ ꯁꯨꯝ ꯊꯝꯂꯝꯕꯅꯤꯗ. ꯑꯗꯣ ꯏꯃꯥ ꯑꯩ ꯑꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯄꯥꯎꯁꯨ ꯇꯝꯂꯝꯂꯒꯦ. ꯍꯣꯏ ꯍꯣꯏ ꯃꯥꯁꯨ ꯄꯥꯎꯁꯦ ꯇꯥꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤ. ꯆꯠꯂꯣ ꯆꯠꯂꯣ. ꯗꯗꯥ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯣ. ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯑꯗꯨꯕꯨ ꯑꯣꯏꯅꯔꯣ? ꯗꯗꯥꯅꯅꯦ ꯅꯪꯁꯦ ꯇꯔꯦꯡꯅꯕꯤ ꯀꯧꯕ ꯑꯗꯨꯒꯤꯅꯦ. ꯑꯁ ꯀꯧꯗ ꯀꯧꯔꯝꯗꯣꯏ ꯃꯥꯜꯂꯦꯍꯦ. ꯑꯁꯦꯡꯕꯩꯔꯣ ꯗꯗꯥ? ꯑꯁꯦꯡꯕꯩꯅꯦ. ꯊꯥꯖꯗꯕ꯭ꯔꯥ? ꯑꯔꯥꯕ ꯇꯥꯔꯕ ꯅꯪꯕꯣ? ꯍꯩꯃꯥ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦꯗꯅ. ꯏꯃꯥ ꯀꯩ ꯄꯥꯎ ꯇꯥꯒꯦ? 이마디 나사 ꯀꯩꯝꯇ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯍꯔꯥꯎꯕꯝꯒ ꯂꯩꯇꯦꯅꯦ. ꯑꯗꯣ ꯖꯨꯂꯤꯒꯤ ꯁꯣꯔꯥꯗꯣ ꯉꯁꯤꯅꯦ ꯍꯥꯏꯅꯦ. ꯂꯣꯏꯕꯒ ꯂꯥꯛꯏꯅꯦ. ꯑꯩꯗꯤ ꯖꯨꯂꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯩꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ. ꯑꯁ ꯅꯪꯕꯨ ꯈꯔꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯒ ꯃꯣꯅꯥꯒꯁꯦ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯣ ꯚꯥꯏ ꯖꯨꯂꯤꯒꯤ ꯐꯣꯇꯣꯗꯣ ꯅꯪ ꯑꯝꯇ ꯄꯨꯔꯛꯑꯣ. ꯑꯩ ꯃꯥꯒꯤ ꯌꯥꯎꯕ ꯐꯪꯗ꯭ꯔꯁꯨ ꯃꯥꯒꯤ ꯐꯣꯇꯣꯗꯣ ꯌꯦꯡꯉꯒ ꯄꯨꯛꯅꯤꯡꯁꯨ ꯄꯣꯊꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ.
फोटो येंब्राबू ngawrag muk sakidana hoise mathang lakpada purage ai chalage ko ꯍꯣꯏꯁꯦ ꯑꯗꯣ ꯅꯪ ꯏꯃꯥꯗꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ hoi imagi de kemta khangano ai gi su imani nagi khangna tine ai chalage ko ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯁꯦ ꯁꯛꯇ ꯍꯥꯏ ꯆꯥꯅꯤꯡꯗꯦꯕ ꯑꯗꯣ ꯑꯩ ꯌꯥꯝ ꯀꯤꯀꯣ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ dada lai sidi kristoroi dada na ne nangi sahum phawba thangaloi ꯆꯠꯂꯣ ꯑꯗ ꯅꯁꯛꯇꯨꯒ ꯉꯥꯡꯉꯤꯗꯨꯒ aya chatlu ga haini oyo isaga je ya je tawsi haying nongalaga ne ine sana hoda chalaga zuli gi photo do amta lagmi udradi muksoi warurani yumdasu chatabu kuire tabu chalu gi tawsi Hello, tamo. eh nang labo nati kaidongi lai no ba Ngarang lakpane. Ado tamo. Ai lakpadasu nang layramde khai leinoba nangbo. tamu se imanabagi yumda lei mado kudong thiba ma taraba adugini Kai khudong thibano. yare to se wari si yam sangi aduna thamu se nang su tumo thamagi ko good night Good night. 아베마 다다 난기 건져야 따닝네 난부야 부닝네 도보 아무거나 타보 방을까 ima saksi sathong nap tawrus lao nasana sathak tu surupudi saksi oina sana na bana thongdo oba ꯍꯩꯃꯥ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗꯀꯣ ꯆꯥꯛꯀ ꯂꯣꯏꯔꯝꯃꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯏꯃꯥꯁꯦ ꯄꯨꯟꯁꯤ ꯁꯥꯡꯒꯗꯕ ꯃꯥꯟꯗꯦ ꯏꯆꯥ ꯑꯅꯤꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ ima kaino hari dubo ai lerisdi aikoigi kumai ge yam yawgidoini kaino yam hena khanjilu no ba se ado ima ai ine sana hoidane na ta saluki ꯍꯣꯏ ꯍꯣꯏ ꯆꯥꯔꯒꯦ ꯅꯪꯁꯨ ꯆꯠꯅꯤ ꯍꯥꯏꯗꯥꯏ ꯆꯠꯊꯣꯛꯎꯔꯣ aya kaino mi tawrisibo loi sakhaire se se thadu usi seba lamji yam hinjano ko lai laksani ꯊꯥꯏꯅꯒꯤ ꯂꯥꯏꯗꯨꯔ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯀꯤꯕꯤꯗꯦꯅ ꯑꯩꯅ ꯀꯤꯔꯤꯗꯤ ꯃꯣꯏꯅꯦ ꯃꯣꯏ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯩꯅ ꯃꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ mona dada da hayu base kanano ba hairo base kaideno ba ꯑꯗꯨꯕꯨꯔꯣ ꯑꯩꯈꯣই ꯃꯅꯤꯡꯗ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯝꯃꯅꯤ ine amuk kaptan leirabro aina kapkunu haiba natro nasado yaroiba Pamel, nang laklabro. Ngarang di, nachanapi Julie do. Yamna wana uramine he. Mama aigo dasu, kau bangam da. Yom dasu chang bangam da. Hik kapado. Ine yam wine he. ine makumangni kastoroiba ado ine zuligi photo ga leiribra Sese, sidane, ngakta pamamo. Ine yeng lukige. leiramadi phanida photo do Sese, sida leire. Photo album dagine logthorakpani. hoine adudi ai amu chalage ko Hoi hoi, chalo. Ado, nang bu khara toina laune. Ine se, ithandaga leire. Yang wine he. hoine ai adum toina lakadoine adudi ne ai amu chaluki ge Dada, ai yang wari. Nang ai bunuk si dramo. Nang bu, ai wahaloi haidaine. Lau ai ginakta. Ai nang yaudana, mapam sida chatpang hamoye. Dada, 아베마 난 나보 바로 그럴까 다다는 난기가 이슈 도박은 기드래
ꯃꯪꯅ ꯃꯔꯣꯟ ꯅꯨꯡꯉꯥꯏꯇꯕꯅꯦ ꯄꯥꯃꯦꯜꯗꯨꯕꯨ ꯂꯥꯛꯑꯔꯣꯏꯗꯣꯏ ꯖꯥꯠꯂꯣ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯅꯪꯅ ꯁꯣꯟꯃꯟꯗꯅꯅꯦ ꯈꯨꯗꯤꯒ ꯂꯣꯏꯅ ꯊꯤꯔ ꯄꯣꯠꯅꯤ ꯖꯨꯂꯤꯒꯤ ꯐꯣꯇꯣ ꯄꯨꯔꯛꯄ ꯀꯗꯥꯏꯅꯣ ꯍꯩꯃꯥ ꯑꯁ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯄꯨꯔꯛꯇ꯭ꯔꯦꯗꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯗꯤ ꯑꯗꯨꯝ ꯁꯣꯏꯔ ꯂꯩꯕꯅꯦ ꯅꯉꯣꯟꯗ ꯍꯥꯏꯕ ꯋꯥꯁꯤ ꯃꯥꯕ ꯏꯁ ꯏꯕꯨꯡꯉꯣ ꯄꯣꯔꯛꯑꯦꯁꯦ ꯐꯣꯇꯣꯁꯤ ꯌꯦꯡꯉꯒꯅꯦ ꯁꯤꯔꯣ ꯅꯪ ꯑꯗꯣ ꯖꯨꯂꯤꯗ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯅꯤꯖꯧ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯅꯤꯀꯣ ꯑꯗꯣ ꯑꯩ ꯏꯃꯥꯒ ꯏꯆꯟꯒ ꯈꯣꯟꯖꯦꯜ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯀꯨꯏꯔꯦ ꯇꯥꯗꯕ ꯐꯣꯟ ꯑꯝꯇ ꯇꯧꯗꯅ ꯍꯣꯏ ꯃꯣꯅꯥꯗ ꯍꯥꯟꯅ ꯇꯧꯔꯒꯦ ꯍꯦꯜꯂꯣ ꯀꯩꯗꯧꯔꯒꯦ ꯍꯦꯜꯂꯣ ꯀꯩꯗꯧꯔꯦ ꯑꯌꯣ ꯏꯁ ꯈꯣꯟꯗꯥꯗꯨꯗꯤ ꯅꯨꯄꯤꯅꯒ ꯐꯨꯔꯕ꯭ꯔꯕ ꯅꯪꯅꯒ ꯑꯌꯣ ꯑꯅ ꯅꯍꯤꯔꯤꯗꯨꯕꯣ ꯚꯥꯏ ꯁꯤꯔꯦ ꯃꯣꯅꯥꯒꯤ ꯑꯅꯝ ꯈꯨꯀꯟꯁꯤꯗ ꯃꯥ ꯁꯦꯟꯅꯕꯗ ꯑꯩ ꯁꯤꯔꯦ ꯑꯁ ꯑꯩ ꯑꯣꯏꯅ ꯉꯥꯎꯔꯒ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯕꯣ ꯑꯉꯥꯎꯕ ꯁꯦꯟꯅꯕꯁꯦ ꯁꯦꯟꯅꯔꯤꯕ ꯃꯤꯗꯣ ꯑꯣꯏꯅ ꯉꯥꯎꯔꯒ ꯆꯠꯂꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯔꯥꯕ ꯐꯣꯟ ꯄꯥꯏꯒꯦ ꯃꯣꯅꯥꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯚꯥꯏ ꯅꯪ ꯈꯨꯇꯨꯝ ꯁꯣꯏ ꯄꯥꯏꯔꯛꯀꯅꯤꯍꯦ ꯃꯣꯅꯥ ꯁꯦ ꯐꯣꯟꯁꯤ ꯄꯥꯏꯌꯣ ꯍꯦꯜꯂꯣ ꯍꯥꯏꯌꯣ ꯀꯅꯥꯅꯣ ꯑꯩ ꯇꯜꯂꯦ ꯅꯪ ꯇꯥꯃꯣ ꯑꯔꯥꯕꯅꯦꯕ ꯁꯦ ꯄꯥꯏꯌꯣꯕ ꯑꯩꯈꯣꯏ ꯇꯥꯃꯣꯔꯣ ꯍꯜꯂꯣ ꯇꯥꯃꯣ ꯍꯥꯎ ꯏꯆꯟꯕꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯗꯣ ꯅꯪ ꯀꯥꯏ ꯂꯩꯅꯣꯕ ꯑꯩ ꯅꯥꯛꯇꯒ ꯑꯝꯇ ꯂꯥꯛꯇꯦꯅꯦ ꯁꯤꯗꯒꯤ ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯥꯁꯤꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯦ ꯇꯥꯃꯣ ꯅꯪ ꯂꯥꯛꯎꯕ ꯇꯥꯃꯣꯁꯦ ꯍꯟꯗꯛꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯑꯗꯨꯏꯅꯦ ꯑꯗꯣ ꯅꯪ ꯗꯥ ꯌꯨꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯂꯥꯛꯑꯣ ꯑꯣꯏꯅ ꯑꯗꯣ ꯅꯪ ꯃꯤ ꯐꯨꯀꯣ ꯑꯩꯅ ꯃꯣꯏꯗꯣ ꯊꯦꯡꯅꯕꯗ ꯍꯥꯠꯇꯣꯏꯅꯦ ꯃꯥꯅ ꯑꯩꯕꯨ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯍꯥ ꯇꯥꯃꯣꯗ ꯍꯥꯏꯌꯨꯁꯦ ꯀꯅꯥꯅꯣꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣꯕ ꯑꯩ ꯌꯥꯝ ꯀꯤꯔꯦꯕꯣ ꯗꯥꯌꯨꯍꯦ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯚꯥꯏ ꯁꯤꯅꯤ ꯑꯩꯅ ꯍꯪꯕꯗꯁꯨ ꯀꯨꯝꯃꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯀꯥꯟꯗ ꯍꯦꯛꯇ ꯑꯃ ꯈꯨꯝꯃꯛꯏ ꯃꯇꯝ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯣ ꯚꯥꯏ ꯅꯪꯅ ꯏꯆꯟꯅꯨꯄꯤꯁꯦ ꯈꯔ ꯊꯦꯝꯃꯒ ꯁꯦꯟꯅꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯊꯝꯃꯒꯦ ꯚꯥꯏ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯣꯀꯣ ꯍꯣꯏ ꯚꯥꯏ ꯆꯠꯂꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣꯀꯣ ꯏꯃꯥ ꯇꯥꯃꯣꯗꯣ ꯂꯥꯛꯑꯣ ꯍꯥꯏꯁꯤꯔꯥ ꯍꯣꯏꯅꯦ ꯂꯥꯛꯑꯣ ꯍꯥꯏꯈꯣꯅꯦ ꯏꯁꯥꯗꯣ ꯐꯅ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯀꯣ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕꯣ ꯄꯥꯏꯔꯛꯇꯤꯌꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯥꯃꯣ ꯅꯪ ꯂꯥꯛꯑꯕꯣ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯀꯩꯅꯣ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯣ ꯌꯥꯗꯕꯒꯤꯅꯦ ꯇꯧꯔꯤꯁꯦ ꯇꯣꯛꯅꯔꯣ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ ꯎꯅꯗ꯭ꯔꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯇꯦ ꯎꯅꯔꯒꯅ ꯍꯦꯛꯇ ꯆꯤꯛꯅꯗꯣꯏ ꯇꯧꯏꯁꯤꯕꯣ ꯏꯃꯥ ꯏꯆꯟꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯝꯃꯦ ꯈꯔ ꯁꯨꯖꯤꯟꯗꯗꯤ ꯌꯥꯔꯔꯣꯏ ꯁꯦ ꯁꯨꯖꯤꯟꯕꯤꯔꯣꯁꯦ ꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯃꯁꯤꯅ ꯃꯔꯣꯟ ꯑꯃ ꯕꯨꯡꯉꯣ ꯑꯔꯥꯕꯗꯣ ꯂꯧꯊꯣꯛꯄ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯥꯗꯣ ꯃꯔꯥꯜ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯅ ꯖꯦꯜꯗ ꯍꯦꯛ ꯂꯩꯗꯀꯣ ꯑꯗꯣ ꯅꯣꯏꯅꯒ ꯆꯤꯡꯅꯕ ꯂꯩꯇꯕ꯭ꯔꯕ ꯏꯃꯥ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯍꯧꯗꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯇꯥꯃꯣ ꯑꯔꯥꯕ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯖꯦꯜꯗ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤ ꯇꯥꯃꯣꯒꯤ ꯏꯃꯥꯟꯅꯕꯅꯦ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯖꯦꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯑꯁ ꯃꯊꯣꯡꯗꯤ ꯀꯌా ꯆꯥꯔꯝꯃꯣꯏꯌꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯏꯃꯥ ꯑꯩꯁꯨ ꯊꯦꯡꯉꯦ ꯏꯃꯥ ꯑꯃꯗꯨꯁꯨ ꯃꯊꯟꯇ ꯂꯩꯍꯧꯕꯅꯦ ꯑꯩ ꯆꯠꯂꯒꯦ ꯆꯤꯡꯍꯟꯕꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯁ ꯑꯩꯕꯨ ꯆꯤꯟꯒꯟꯕꯤ ꯀꯥꯏꯅ ꯆꯠꯂꯣ ꯌꯥꯔꯦ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯊꯦꯡꯒꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯠꯂꯣ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯍꯣꯏ ꯏꯃꯥ ꯋꯥꯔꯦ ꯅꯪꯅ ꯆꯈꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯄꯨꯟꯁꯤꯒ ꯂꯣꯏꯅ ꯇꯠꯈꯤꯗꯧꯔꯦ ꯏꯁ ꯅꯪ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ
ꯁꯦꯡꯉꯨꯗꯅ. ꯑꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯇꯥꯔꯦꯅꯦ. ꯇꯥꯔꯦ. ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯤꯀꯣ. ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗꯅꯦ ꯑꯩ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯅꯤꯗꯅ. ꯆꯠꯂꯣꯏ ꯀꯩꯁꯨ. ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ. ꯎꯁ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯆꯠꯈꯥꯏꯔꯣ ꯌꯥꯔꯦ. ꯑꯩ ꯂꯣꯏꯅ ꯁꯦꯡꯒꯦ. ꯗꯗꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ. ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯦ. ꯑꯗꯣ ꯅꯪ ꯀꯞꯀꯅꯣꯕ. ꯅꯪꯅ ꯀꯞꯄꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯕ. ꯀꯞꯄꯔꯣꯏꯌꯦ. ꯗꯗꯥ ꯀꯞꯄꯔꯣꯏꯌꯦ. ꯑꯕꯦꯝꯃ, ꯅꯪ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯕꯦꯝꯃ, ꯀꯗꯥꯏꯗꯅꯣ? ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯗꯨꯕꯣ? ꯑꯕꯦꯝꯃ, ꯉꯥꯏꯈꯨꯋꯣ. ꯑꯕꯦꯝꯃ! ꯏꯃꯥ, ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ. ꯏꯃꯥꯁꯤ ꯋꯥꯔꯝꯃꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯍꯩꯃꯥ, ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃꯈꯛ ꯊꯥꯡꯕꯁꯤꯗ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ. ꯏꯃꯥ, ꯑꯩꯅ ꯊꯕꯛ ꯇꯧꯔꯝꯒꯅꯣ ꯍꯥꯏꯔꯒ. ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝꯅ ꯇꯜꯂꯤꯅꯦ. ꯍꯣ ꯌꯥꯔꯦꯁꯦ. ꯏꯃꯥ, ꯑꯩꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯉꯨꯔꯗꯕꯅꯦ. ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯨ ꯍꯥꯏꯕꯅꯣ? ꯁꯦ, ꯏꯃꯥ ꯍꯥꯏꯔꯣ. ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯤꯌꯦ. ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯑꯣꯏꯅ ꯍꯦꯛ ꯊꯣꯡꯉꯣ. ꯌꯥꯔꯣꯏꯕ. ꯏꯃꯥ ꯍꯥꯏꯔꯛꯑꯣꯕꯁꯦ. ꯍꯣꯏ ꯍꯣꯏ. ꯁꯧꯒ꯭ꯔꯤ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯒ ꯇꯣꯛꯑꯁꯦ. ꯍꯣꯏ ꯏꯃꯥ. ꯑꯗꯨꯗꯤ ꯑꯩ ꯁꯧꯒ꯭ꯔꯤ ꯍꯦꯛꯎꯔꯒꯦꯀꯣ. ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ. Story Collection channel asibu like, share, subscribe, comment sungsoi soidana tawbiramo. Soi khilan khiba yarabasu viewers khudingmak